Manipur na Under-19 men's Cooch Behar played group multi-days cricket trophy gi champion oiba ngamkre. BCCI gi mideng makhada thas gi kunga mari dagi Nagaland gi Sobima cricket ground da sanaba haukiba cricket trophy asgi final da toss ngamduna batting hana sana kiba Nagaland na ahanba innings da over nifuga taruka ball anida wicket taramak turaga run chama kunga mapan lauki. Manipur gi ahanba inning adu over nifuga mathoiga ball manga da wicket taramak turaga run chama humfutara lauba ngamki. Cricket trophy asida Nagaland na makhoigi anishuba inning da over yankai gamari ga ball manga da wicket taramak turaga run chama taraga manga lauki. Loina na Manipur na match si mai pak na bagi damag run humfutara manga lauba Mathau taki ngarang sana kiba Manipur gi anishuba inning adu da Manipur na over taraga mapan ga ball mari da wicket ahum khak turaga run humfutara taret lauduna match si wicket taret tamai pak pangamki. Match asida Manipur gi bowler Neish Hushenna ahanba inning da wicket mari aduga nishuba inning da wicket manga lauduna player of the match taki. Chatakiba multi-days cricket trophy asida Arunachal Pradesh, Manipur, Mizoram, Meghalaya, Nagaland amadi Sikkim na league round match singda lamba tauna kibada Manipur na match ama tamai thiba masak khangdana champion oiba ngamkibadagi elite group ta mafam ama kanba ngamkibani.